Assalamualaikum warahmatullahi wabarakatuh. Akhoi mamang New Testament saruktagi Prophet Muhammad sallallahu alaihi wasallam gi pesingui hai khoi matung di makhasa trakpa saruk amukhana akhoi ideng taminasi asumna hai amasung athoiba yaw senba phongdolip matamda nakhoi nam trakpa naidaba luhup phangani airibasi 1 Peter chapter 5 verse number 4 dagini Old amazing New Testament gi larik singda prophet singbu yaw senba amasung makhogi matung inba singbu yaw kawi amasung luhub haibadi dharma lairik shastra haibani mam thrakpa naidaba haibadi ahongba leitaba matam punamakta lengduna leirkadaba haibani lenglakadariba prophet adu world Jesus Christ faubada lakiba prophet singi makok thongbani amasung mahakna loina birakani pura apung phaba hongdraba hongba naidraba amasung hongsu hongodaba dharma ge shastra ama Jesus Christ ki matung asi chahi 2025 faubada prithvi lakiba dharma ge shastra purakiba prophet Muhammad khaktani mangonda asman kitab Quran asi thabirakhi Prophet Quran haibasi afaba makai pulap tillabani mangaloi khudam yawbani thawai ki anaba punamak koknaba sida hidakni pumchum chumba wa ngaktang takpani amasung miyoi bajati ki lamjing lirikni Quran tharak parangasi chahi charon le chahi lisingam samri hela sura phawda mayek amata natraga chaitap amata ahongba ilai leitana lerakli amasung prithibison loire phawda adum leikhigani miyoi bajati punamak prithibisi leiriba miyoi punamak makhal matam ge ba maongda yawonda masi matam ge punamakki yan yanaba chanaba amsung ipak punaba lairikni Quran purakhiba Allah gi pawbuba Muhammad sallallahu alaihi wasallam yoba jati marakta tomthin oiba oina phabani the best of humanity ni apung phaba amak palaitaba mi ni Fidam launingai oiba Ishwargi pau takthokpani yoibu yohenba Allahgi dutni thajaba singda ngakpi haibani amasung jati punamakta thaujal pina haibani nabi punamaki aroiba nabini haibadi Allahgi paububada aroiba paububani mahak Quran da Allah na sumna hai rahmatul lil alamin alam punamakta rahmat oina thakrabani habai thaujal nungsi oina thakrabani haibani maram asina mahak asi akhoigi hajiki bible piriba pesingui asida athoiba yawsin bahaina sinari base masina ne rahmatul alamin haibasinani aduna bible da hajik palliba pesingui asi kanabunu haiba matamda first Peter da hajik panriba pabuba kana tungdul thorakadaba pabuba ase kanano hai matam da prophet Muhammad ni hai basi kari chini ngai lektare masini akhoi ge first Peter chapter 5 verse number 4 ki wahanto adugang matang asina ngasi ge lotion jarage